Kanglei Thawan bu yengbi khwai pun putaran oksari ngasi February 4 numidang waram gi oba pau miyam da pijari. Manipur gi Chief Minister Nongtom Biren Pham thadok gi resignation Governor Ajay Kumar Bala da khusinakre hayeng Assembly gi Meepham pangthok kadra pangthok loidra haiba Tamba Ngamdri. Kumsing lising ani kunithoi da nauna semkiba BJP gi ani suba Manipur lenga ki manung da sauna waklon tinarak tabana maram oiraga MLA amasung minister kaya kem tawdun lerakpana maram oiraga lenga ki lusingba sinba center gi lusingba singda taknaduna lakraba matung ngasi Chief Minister Nongthomam Biren Pham thadokre lunana Manipur gi governor da ayaba PBU haina haijaba lunana caretaker sem oina leinanaba khangalakre hairi. Chief Minister Oirambadagi Tokcharagi Haibagi Warol Adu Ngasi Nimidang Waram Chief Minister Masamangna Raj Bhavan Satuna Governor Ajay Kumar Bala da Kuchina Kibani Pham Thadokpagi Cherol Adu da Palliba Wapam Singh Adudi Central Government Matam Chana Yingsin Bidun State Asigi Manungda Pakaliba Chakot Thaurang Amasung Tongan Project Sing Manipur gi Miyam gi Interesta Ngaktana Thamgani Haibagi Thajaba Lay Manipur gi Territorial Integrity Amasung Ina Kullaba State Asigi Puwari Ngaktuna Thamgani Thajai Ngamkhai Lana Sangchilakpa Sing Thingbakalona illegal immigrant Sing Tinokhinaba Thausil Pakhlakigani Thajai Drug Amasung Narco Terrorism ga Thabak Pakhlakpa Free Movement Regime Mapung Phana Ngak Senanaba Mechanism Pakhatpagalona Biometric Lobagi Thabak Makhatana Lokalakani Haibagi Thajaba Leibagalona Matangi Matung Ina Amasung Tuna Yang Ngamkhai Yangsingani Haibagi Thajaba Chu Thamni Haina Serol Adda Pali Lengak manung da lairiba MLA minister singna makoi gi lusingba sinnanabagi damak center gi lusingba singda taksin khiba amsung kem tawba laiki nongthomam birena pham thadokraba matung kanabo anoba lusingba oirakadagi haiba adudi haujik phawbi oina chapchana kangba ngamdri. Chief Minister pham thadokpagi cherol India gi President Draupadi Murmu da yaukibaga lonana sarek asida lengak pairiba MLA amsung minister singna BJP gi makok tongba BJP amasung North East in charge Samit Patra yauna ngasi nimidang wairam Meepham ama pangthoktuno lenga ki lusingba khananaba thabak pakhatpa Houkhre serek asida national paper kaya da phongdorokpagi matung inadi haujik Manipur da limited suspension thambaga loinana athu matamda PR thamnaba center lenga na thabak pakhalagani hainasu phongdoknaragli pressna phangba pawi matung inadi haujik phawgi oinadi lenga ki lusingba khanba ngamdri tongan mafam anidagi Khun Ngakpa Sing police na Phakhre. Ngarang numidang pung 12 taba matamda Lamlai police station gi telo mayai lekai da leiba Khun Ngakpa naha 3 lom khulai kharaga konana police ki kangbu amana phaduna pukre hairi. Khun Ngakpa Sing asina tumduna leringi matamda mafam aduda police ki team ama laktuna Khun Ngakpa 3 khulai gi konana phaduna pukhibani makoi phakiba adu athu matamda condition amata yauduna thadrokadabani haina telo mayai lekai maira paibi gi secretary Sandanina paumi singda phongdokre. Mahakna phongdokhibada Manipur lenga ki oina security forcing laina miyam bungak pisin bidabadagi kuki terrorist sing dagi miyam gi punchi amadi maraibak Manipur kanana gudama Khun Ngakpa icha sing thorokibani. Khun Ngakpa icha sing phajin bayaroi athu matamda condition amata yaudna thadokadabani madu natrabadi mama oibi sing akan makhongjang changsilakani haina phongdokhi. Nakal Amuromda Hairiba Pungpam Asimukta Thawal District ki Khongjom Langathelda Khun Ngaktunu leiba Khunja Sing police ki kangbu amana phananaba honabada irang thokre miyam gi irang adu control tawnaba honabada tear gas kya kaphi charukda police team aduna Khun Ngakpa naha khara phaduna pukre hairi. Manipur Rifle amadi IRB post ki nongmai lakhibaga mari lenana combing operation chathabada KCP PWG gi camp ama thugaiduna khulai camera pagat pangam khore. Thawan district ki Nongpok Sangmai police station ki manung chanba kakmayai outpost kemta leiba Manipur Rifle amadi Indian Reserve Battalion post gi nongmai mapan maru amadi magazine kaya sakhangdaba singna lakhibaga mari lenana senaba mioi ama security force na phagat khibulona mafam kaya da thibu humbagi thabak chathakre kulai kaya su phagat pangam kre hairi. Thaudok adugi matangda press na phangba pawi matung ina ngarang numidang pung 3 minute 10 rom taba matamda amubu machugi Tata Safari Maruti Suzuki EcoVan amadi Mahindra Bolero tongduna lakpa kulai paibasingna kakmayai outpost campus ta sankilakki bagaloinana inana post aduda leiba personnel singbu overpower tawbaga loinana Esler rifle taruk AK rifles
ahum magazine train thoi kapa yariba nongmai maru chani humdarom puduna chatkibani hairi thodok aduda charang na bathorok pagalona nongmai lakiba adugi maraktagi miyoi ama security personnel hina bhauki pharaba miyoi adugi maming hijam ningthem chahi nifu mapan apokpa s manikom kawi moirang purel mamang lekai degini maha KCP oigani haibagi chingnaba lei hairi Pau asin makha taraduna thodok adu thokhibaga loina mapam aduda leiriba security force kambuna su nongmai round kaya kapai khonjel manak nakpada leiba miyan mataba phangnakibaga loina nongmai lakre haibagi pau tanabadagi maikai adong miyam horoktuna thodok thokumda thomjinaki ahenba security force ki kambusu mapam aduda thomjilaki dok adu thokraba matungda Manipur police CRPF amadi mari suba Assam rifle gi apun makamun khonglei thuna manak nakpam phamsing haibade ningen malom tobul amsung langathel gi akoiba mapamsing da koisinna baksan operation chataki langathel Chingkung area da leramba KCP gi kem ama thugai ki bugron mafam adudagi polam kaya phagat pangam kre hairi